KANGCHUP KHARANG Kuki Khutlai Paiba Shing na Chatharakhiba drone bombing attack adu terrorist ke Thouong ni Kuki Shing na Chatharakliba terrorist ke Thouong ase LEINGAK na TUMMINA LEISHINBIGANU HAINA Social Development Association KANGCHUP SDAK na mari LEINABA Shing PUKNING CHINGSHILLAKLI Hiramasiga mari LEINANA ngasi ayo Phayeng Panchayat Gharda Pangthokiba Paugi Mifam Amada Wapamase Fongdukladuna Social Development Association KANGCHUP ke General Secretary Dizendro Angum Hai Ngarang numidang Kuki Khutlai Paiba Shing na KANGCHUP Kharang Langdaibung Thouong Manakta Leiba Manga Suba Manipuri Rifles ki bunker amade temporary camp ta drone bombing attack Chatharakhiba adu ahan banate mamang su Kuki Khutlai Paiba Shing na KHARANG bomb amade nongmai kapshinduna attack Chatharakpa Laikhrabane Kuki Shing ge attack ta khunja yauna micham kaya amage thawai mangkhrabane KANGCHUP KHARANG HAINA KHANGNABA CHINGKHONGDA Kuki Shing ge KANGCHUP Makhom KANGCHUP Polen KANGCHUP Tuikun amade KANGCHUP Songlung HAINA KHANGNABA Khul Shing Lei Hairiba Khul Shing asidagi Phayeng KANGCHUP Chingkhong amasung KANGCHUP KHARANGDA Kuki Shing na ngai hakleitana attack chathaduna lakli Kuki Shing na ngai hakleitana attack Chatharakpa sina Chingkhong manakta leiba maitei khunja Shing pukning leitana leiba ngamnadre numidang hek yaurakpaga yumda Changlaga leiba pauba kinare KANGCHUP Chingkhongda tariba maitei khul amade Kuki khul anigi marakta Central Force Sing so khurak hangdana leiribane Central Force Sing da su anti drone gun yauna afaba makhalgi khutsu khulai kaya leiribane asigumba fibam asida matau karamna Kuki Khutlai Paiba Shing na drone paishillaktuna maitei khul singda attack Chatharakhlibano Thaudok asina Central Force Sing ase mathau ningthina tawdre haina miyamna lawe miyamgi thawai amade lanthum ngakpi senbinabani haiduna lagliba Central Force Sing leina Kuki Shing na State Force amade maitei khulda attack Chatharakliba ase miyamna chingnaba fawi Ngarangi Thaudok aduda asok apan mesimina yahodrabsu makhatana asum attack Chatharaklabadi micham miyam matau karamna yumda leigadoribano matungda asigumba Thaudok ase thoktanaba Central Force Sing mathau ningthijana tawhanbiyu haina mahakna mari leinaba Shinggi pukning chingsinki KANGCHUP Polen KANGCHUP Chiru Songlung Freedom Hills aduga hana 22 Assam Rifles leiramba KANGCHUP Geljangi Mafam sida leiriba deploy toriba Central Force se mathau phajana tawhanbiu matungda sugumba thaudok se amu hanna thohalaktanaba koigi maikaidagi leingak ki pukning singchanjari sugumba thaudok se makhatana amu thohalakpa taragadi kenogi akoi karam tawna yumda leiba ngamgadoino hanjanba ngamgadoino tha 13 surakpase ngasi phauba KANGCHUP ki praja amata yum hanjalaga leiba ngamdribani thamoy yam pende yam nungaite action lokhatpiu haijaninge drone bombing tawre haibase kenogi mari leinaba singna confirm oiraba potse ngasi phauda action amta lokhatpibasu ude masi athuba matamda mara leiba Kuki militant sing athuba matamda thidoktuna pharaga matik chaba cherak pibiu haibase SDAK club ki maikaidagi appeal tawjari